Maroiba Pau Kumja English ngani kun humdoi ki May ahumdagi haurakhiba thaudok ningsingduna thauram kaya paksana pangthoknari Amadi Ayamana private school na hena lumna launarabasu mafam kharadadi government school singda hena thazaba thamnarakle Kurumjari Am-Istv pau meeting tabiri bapum namapu taram nokchari pau sandokna pizare Kumja English ngani kun humdoi ki May ahumdagi haurakhiba thaudok ningsingduna thauram kaya paksana pangthoknari Maitai amadi kuki narco terrorist singi ihauda thawai thakraba Maitai athauba singi mafamda Arambai Tengol unit 19 na sinduna ikai khumnaba utkre Kumja English ngani kun humdoi ki May gi tang ahumdagi haukhiba kuki narco terrorist singna Maitai gi mathakta chatharakliba lan asina ngasi chahi ahum mapung fakhiba asiga mari leinana Maitai mikap thokpa numit haina Arambai Tengol unit 19 na sinduna Wangkai angom laikai da leiba Wall Club ki community hall da pangthokpa thoramda leikidraba athoba singi mafamda Arambai Tengol gi thomi sing amasung miyamna haikat leikat tamduna ikai khumnakre thoram aduga mari leinana Arambai Tengol unit 19 Wangkai Yai school gi commander Langolba Maitain hai Kumja English ni kun humdagi May ahumdagi haukiba kuki narco terrorist singna yelhau furup Maitai gi mathakta chatharak balan ngasi chahi ahum mapung fare manung asida yelhau mi furup Maitai gi thauna faraba ireicha ichilina kaya thawai thakre aikoi bu thadok lamkraba thawai sing adugi mafamda ngasi laihauриba miyamna ikai khumna jabane hauzik aikoi yelhau mi sing lingjen manaba tangai fade lairiba miyam gi mihut singsu lingjel manabiyo aikoi amato ina lingjen manaraba matamda aikoi mai pakani mikup adubu Arambai Tengol na ngairi haiki 소위 난 위험한 수 있어서 아주 고마워서 아이들 좀더 Aikoi amato oina lepminaduna apunbagi kholau amadi apunbagi saktam utuna mikap miracle misimina makhatana thoktanaba lepminarase amadi Arambai Tengoloi singna matam chupada imalaiba ki damag lepkani haina Arambai Tengol unit 21 ki commander Dabi Yelamna haikre wafamasi haukiba kumja English ni kunhumdoi May ahumdagi kuki narco terrorist singna Manipur thugaina bahotnarakpada leikidraba athoba athobi sing amadi iraipak ifurup ki damag thawaina pontha pikraba Arambai Tengol gi Singi mafamda haikat leikat tambagi thoramda haikibani AT unit 21 sinduna Bisnupur district ki Kainok Thongkhong community hall da thauram aduda AT unit 21 koliba mafam kayadagi lakpa miyamna serugya khibaga loinana dabi yelamna makhatana Makeup miracle na haukiba chahi ahum asidagi ngasi fauba Kangleipak Manipur asi nongma kangdana nili yelhau furup aikoi khudimak amato ina lepminaduna iramdam amadi aikoi gi furup kanminaba matam oire Arambai Tengoloi singna matam chupada khunai asigi amadi iramdam Kangleipak ki damak sibagi dana honakigani haina makhata ki ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯤꯆꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯤꯀꯣꯛ ꯃꯤꯔꯥꯎꯈꯣꯜ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯈꯥꯡꯈꯤꯗꯒꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕꯒꯤꯗ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯀꯟꯕꯤꯟꯅꯁꯤ Lengaki mahi tamfam sangsingda lengaki maikaidigi khudong chaba kaya thamlabasu mi ayambana miraiduna private school na hena lumna longnarabasu mafam kharadadi private school na ngamdaba thaba kaya government school singna tauri Kakching higher secondary gi mahairoi nongmai them priya dashni na handa council na haidukiba class 12 ki science stream da taramanga suba position fangduna thabakna utkre government school gi mahairoi ni haina chawthokna lehauri makhata na UPSC exam thaduna miyam gi seba tongna bahona duna lehauri Hiramsigi matangda pautam ama
Kakching Higher Secondary School sida tamba mahiroi amana handak Council Lopa Class 12 ki exam haidokiba aduda Science ki stream da taramanga sub position da laktuna Kakching Higher Secondary School ki mai purak padanatana government ki awarapa kaya na thalaba school dagisu position loba ngami haiba adugumba khudamasi miyamangda utpangam khre asigumba mai paklaba Mahiru Asina, Council Loba, Higher Secondary Examination Asida, Mahagna, 15 position da Matokaramna Laki, Masi Pangna Honabada, Manak Tenaki Bakudong Sadabasing, Garino, Amasung, Government Ki School da, Tamlaga, Asigumba, Pantungama, Asiguma Pandamama Pangbanga Mibasi, Karmaina Pangbanga Haibagi Matanga, Am-Istv News da, Pongdoro Wapam, Mayampunelo Munasi. 10 pass tawra matungda aisu private school da tamninge aina adum high ai private school da tamning ba phawe adum Coven school se aina khanjaru baduga oirami baduga aingonda yamna mayik chumna takpi ba haidi kaisu taba leite government school da nangna hotnaraga di adum mai pak pangam gani sidagi hotnaraga mai pak lakpaduna hena chawba mai pak pa ma oigani haina aingonda takpi bado aina su madu laujaraga o masidi tawba yai adum kaisu kaidra male haina gyan tarak badagi adum hotna jagi ban sumaina 15 position lakpase ay adum yam harawe aina lakpasida harawrise ithanda natte oja singna hotna birakpa oja singi ningjabado moina tawbikhiba singdugi aina khajiktang oirabasu hanba ngamme khanbada ay yam nungaiba poe aduga masigi credit ti aibu takpi tambiriba school gi oja sing coaching mafam gi oja sing aibu piklingai dagi takpi tambirakpa oja sing amadi aiga imung sida leiminariba mipum khuding makta credit si pijage Government school da tamaiba chhatra singse ayambana leitalaira selthumgi awatpa leibadagi tamakpana ayamba oi makhoida thengnariba selthumgi amadi imung manunggi oiba khudong chadaba haidi awa ana kayama thengnabaduna makhoida lairik tambadasu apanba oi home da leiraga tamba kayama su yawe aduna sarkar gi side tagi makhoigi damakta kari tauragadi chhatra singse hena phagatpa ngamgani lairik tambada awa ana kayama su thengnaraga thoklakpa machang thokpaduna budi hena tungda aphaba achumba tauba ngamba mioi oirakani adu oiragasu thengnariba awaba singdunadi makhoigi lairik tambada apanba oiba dumadi akhoi khwaina tamnariba akhoi khwaina phangiba sigumna chhatra singi mafam sidasu phanghanbiona haijage ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯃꯥꯁꯤ ꯂꯥꯏꯔꯤꯛ ꯐꯅ ꯑꯗꯨꯝ ꯍꯧꯔꯦ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯕ ꯇꯟꯗꯦ ꯀ꯭ꯂꯥꯁ 10ꯗꯁꯨ ꯑꯣꯜꯃꯣꯁ 91.7 ꯁꯝꯊꯤꯡ ꯆꯠꯂꯒ ꯃꯥ ꯄꯥꯁ ꯇꯧꯋꯦ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤꯗ ꯋꯥꯈꯜꯂꯣꯟꯗ ꯄꯩꯁꯥ ꯌꯥꯝꯅ ꯊꯥꯗꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯆꯠꯂꯒꯅ ꯑꯐꯕ ꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯟꯕ ꯋꯥꯐꯝꯅꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯀꯥꯍꯟꯗ꯭ꯔꯒꯁꯨ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯤꯗ ꯆꯠꯂꯒ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯍꯜꯂꯒ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯌꯥꯏꯀꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ ꯎꯠꯆꯅꯤꯡꯕ ꯑꯣꯏꯅ 하리바 포지 이자누피가 하이나라가 따나라가 좀 하이도나 고메 스쿨시다 좀 하이 tamhanjagibani haitare Priyadasni ki apokpa government ki college ki oza amu orgasu government ta thajaba thamduna mahak ki masanupi bo government ki higher secondary da thaduna government ki higher secondary su position lobangami haibadu thabak oina utkhre amoramda Priyadasni karamba mahiroina habigi matangda mahakna Tamlam Kiba, Kakching Higher Secondary School Gay, Principal na, Wafam Kaya Am-Istv News da Fongdorokli. Satra has all round development to Madi Loina to qualify oi. Sanabo oigera, quiz oigera, debate oigera, any field of masil in excel dance oigera. Adumana Sumana, Lauro Pasida, Quida Nanunga, Bazasing the soup, Saigozasing the Tapiba, Tambiba, Madi, Mangonda Kari, Swigi Katagena, Sena Basing to Nasu, Moisham, Madi Pow. I coin a government ki school, private ki school, Hibiki Kanaba, Tadolaga, Mahiro Adunabo, Haining Laba, Amasung Mahana Tani Pandam Adubo, Pangna Bohonorabadi, I coina, Pangba Hibasi, Masana Tabani Hiba, Wafam Asini. Am-Istv Pau Gidamakta, cameraman G Gagan Galwin Paudam Jaribo Kumarjit, Wahimbam, Kakching District. Manipuri Sahitya Parisat Thobal Masa Wangjingi English ni Kuntaruk Amadi Kunmapan Faubagi Nauna Thopuna Bakhalaba Executive Committee Thomi Singh Wasak Lobugalwinana Lebaki Thawai Katkraba Thoba Singh the Saitaba Saireng Saidin Nabagi Thoram Ama Ngasi Wangjing the Leba Korirol Sanglenda Pangthokre Ngasigi Wasak Lobagi Thoram Aduda Election Committee ki Returning Officer Tongbram Babulal Amasong Assistant RO Saikom Chaubana
mifam mapu sing oiduna pangthoki ngasi executive committee members sing oina thaupuna ba wasak laukraba sing adude president ta wangjingdigi Dr. Yumnam Mahendra Kumar, Vice President Sapam Degi, Thokchom Promila Devi, Hairok Degi Ningthauzam Anjit, Pathau Mangangna, Secretary, Wangjing Degi Soibam Uttam Kumar Maitai Amasung, Wangbal Degi Abuzam Nongpok Ningthau Maitaina, Joint Secretary Sing Oina Aduga, Makatana Wangjing Degi Haikam Chau Badebina Treasurer Oina Wasak Lauki, Ngasigi Thauram Adugi Manungchana, Haukiba Kumja Inglisini Kunhumdogi Me Ahum Degi, Hauna Chatharagliba Furup Anigi Irang Asida, Leibaki Tamak Thawai Kat Kraba Maitei Athoba Thobi Singi Mafamda Haikat Laikat Tamduna Makoigi Mafamda Ikai Kumnabasu Utki Sairing Saidinaba Aduda Punna Aiba Aibi Kunhumdoiromna Masamasan Izaba Sairing Sing Panaki Paugi Maraktan Atemba Break Amata Longminase Bangamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Dada Ibe makigano Azab thammo Sigi yumse next TMT na checksin na laksilaga thamkhobani ne Dada nang se Juhar habaga amta kidrabo Asumna mayamna machalbu ngapshan dugum masigi yumasibu asoyangan kokadabagi next TMT na ngapseli next TMT juhar habati ngakokna na basemani German technology sina bana concrete katokna tinaba matamda kapamul amuk hena angle adli next TMT strength is in the twig Honglagli ba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Bregi Madong Taram Nokchere Pau Makatana Pizari Manipuri Literary and Cultural Forum Tripura na senduna Jahi Chamaga Kunsuba Padma Shri Kabi Asangba Miniketangi Mapokumon Thoram Ngarang Megitang Ani Nalgoria Forum gi Sangaida Haikat Laikat Tamduna Pangthokre Thoram adu Forum gi Senior Member Laipubam Ranjan Sermana Thoram Mapu Oiraga Manipuri Sahitya Parishad Tripura gi President L. Bir Mangalna Chief Guest Oike Sahitya Academy Manipuri Language ki Advisory Committee Member Khoisnam Birolana Okna Warol Piki Aduga Kabi Asangba Minaketangi Punsi Amasung Thaudangi Maramda Sahitya Parishad ki Executive Member Sija Molinana Pepper Pathoki Tauramaduda Forum ki Secretary Khoisna Mangal Amasung Marup Pauche ki Editor RK Tarunjitsu Wangangki Kabisu Saitharaduna El Mina El Pratima Sarma Kech Kanika Kech Birolana Sairing Pathoki Loishilakpada Maroiba Pau Amukana Pizari Kumja Inglisini Kunhumdogi Me Ahumdagi Haurakiba Thongdok Ningsingduna Thauram Kaya Paksana Pangthoknari Amade Ayambana private school na hena lumna lawnarabasu mafam kharadadi government school singda hena thazaba thamnarakle Hauzik Fawbugin Am-Istv na Sandokchaba Manipuri Pau Matang Selojare Miding Tabiri Bupum Namapu Amukana Kurumjare